ꯑꯩꯁꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯦꯅꯦ ꯑꯗꯨ ꯂꯤꯔꯣꯅꯦ ꯇꯥꯎꯒꯤ ꯇꯥꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯩꯒꯤꯁꯨ ꯋꯥꯈꯜ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯁꯨꯝꯗꯧꯕꯅꯤ ꯅꯤꯂꯩꯕ꯭ꯔꯣ ꯅꯤꯂꯩꯕꯤꯕ꯭ꯔꯣ ꯁꯥꯔ ꯑꯝꯇ ꯎꯅꯖꯒꯦ ꯀꯅꯥ ꯅꯣꯏ ꯁꯥꯔ ꯂꯩꯇ꯭ꯔꯣ ꯁꯥꯔ ꯑꯝꯇ ꯎꯅꯖꯒꯦ ꯑꯣ ꯂꯩ ꯌꯥꯅꯤ ꯂꯦꯡꯒꯠꯄ꯭ꯔꯣ ꯆꯪꯉꯛꯇꯪ ꯊꯝꯕꯤꯔꯝꯃꯣ 이제마 그대로에 뭐 야야 펌펌펌 그리고 또 해봐 하요 하이다 ꯁꯥꯔ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦꯕ ꯁꯥꯔꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯌꯣꯕ 그리노니 비마 나한테 너는 케이스 떠오드나 누빠지가 가이나한 기부터 나이리 하우지부 뭐 동난비요 하이시부 누빠들은 까지 떠오르기 남은다 ꯁꯥꯔ ꯃꯥꯗꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯂꯨꯍꯣꯡꯉꯗꯤ ꯃꯥꯏ ꯅꯨꯡꯉꯥꯏꯕꯗꯣ ꯑꯃꯨꯛꯀ ꯊꯨꯒꯥꯏꯒꯦ ꯇꯧꯕ